Ngasi nungthil pung amaga minute ni futaredom taba duwaida Imphal West District ke Mantribukida laiba Mother Teresa Orphan Home manakta mai chakpagi thodok ama thokre mai chakpagi thodok aduda asan baka tara-taret yauna yum ani fibam thina chakre haire Manipur Fire Services Department ki fangba paw magi matung inna fibam thina chakraba yum ani adugi mapu ado mayang Imphal khela khong mayai likai dige MD Ayasudin kauba mioi amagine haire Taudo adu thokpagi pawhek phangbaga Manipur Fire Service ke firefighter sing khonglei thuna mafam aduda jangsinduna mai kannaba akanba maungda honakhe mai chakpagi taudo aduda asanba ka tara taret yauna yum ani mai na chakhe adubo asoga pandi amata yaukhide haire Haujik fawbagi oina mai adu karamna haurakibano haiba chap chana khangba ngamre loinana mai chakpa aduda malchang kaya yamna mangki haiba aduso khangdri haina pawasana makhatari